Cohsem na conduct Touba SSE examination ki Humni Chanba Chemistry Thokpa Numitta Srivan Higher Secondary School Exam Center ASIGI MINGCHAT THININGAI OIBA false allegation MASANA MASABU KMWO ki member ni HAIJABA AMANA THOKHIBA WAROL YAMNA LAIBAK THIBANI HAINA examination center ki OC OIRIBA school ASIGI principal na PHONGDORAKLI principal ki maikedi ki thadorokpa hi bachero lamada exam manungda nataba pampai amata exam center aduda THOKHIBA leite manungda takiba invigilators singna Cohsem ki rules ngakna chatki haukiba numit tagi hauna candidates sing frisking tawraga gate tagi changhanki exam numit khudingi Cohsem ki maikedi tharakpa flying squad amasung tongan ba student organization ki maikedi positive feedback thamlami KMWO manipur ki thaumini hariba misak asina sumda tagi minute tara khaki veranda da hatu check chatpadasu Satra Singdagi Che Chang Nots na Chingba amata fangba laikide maram aduna miyoy amakak na minute tara khak laklaga round chatpana mataw karam na mass copying tawhali haigadoribano inspection report ta masamak na su exam OC amadi invigilator na inspection na sibu fazana support tawbi haina iram liba misak asina inspection report form da volunteers ki signature to form da maak mathanta laklaga miyoy anigi soisu toksilami mahagna toilet gi fangle hariba paper sing exam center gi OC dasu sinaramde exam gi controller da oina sinagani harami adubu controller amasung secretary Cohsem da su sinaramdre maram aduna asugumba mari makhong chumdaba paw asibu sandokliba sing asi mari lenaba singna athubada meeting sangbiu haina appeal torakli